Waron Dress ki manung channa ekar chamaga tara da tharamba popi manghanduna achoba mai pakpa ama oihankre Urkhol District Police Forest Department Taranipan Assam Rifle amadi District Administration yauna popi destruction operation chathabada Urkhol Police Station ki manung chanba Kamasom da jaga amada tharamba yamnaba popi sing yanthat pagaloina na lautang sang nipansu mai thaduna manghanki mafam aduda popi sing thabada jenaba sing phaduna logi action lokhatnaba FIR ama register tawkhre amadi popi sing adubo manghanki bagi dama Chief Minister na personal yangkhai na sabat team da aying bakhangduna ahing leklaga mai pak na popi sing adu manghanki bagi dama mahaki Twitter account da post ama thagatpa phungdokhre panbaya hokiba December 3 Urkhol Police na jaga adumak tada popi thabada chenabagi damak miyoi mari phakhiba leikrabani Waron Dress ki manung channa ekar chamaga tara da tharamba popi manghanduna achoba mai pakpa ama oihankre Urkhol District Police Forest Department Taranipan Assam Rifle amadi District Administration yauna popi destruction operation chathabada Urkhol Police Station ki manung chanba Kamasom da jaga amada tharamba yamnaba popi sing yanthat pagaloina na lautang sang nipansu mai thaduna manghanki mafam aduda popi sing thabada jenaba sing phaduna logi action lokhatnaba FIR ama register tawkhre amadi popi sing adubo manghanki bagi dama Chief Minister na personal yangkhai na sabat team da aying bakhangduna ahing leklaga mai pak na popi sing adu manghanki bagi damak mahaki Twitter account da post ama thagatpa phungdokhre panbaya hokiba December 3 Urkhol Police na jaga adumak tada popi thabada chenabagi damak miyoi mari phakhiba leikrabani